ꯃꯌꯥꯝ ꯉꯔꯥꯡ ꯍꯤꯟꯖꯥꯡ ꯂꯩꯕꯗꯤ ꯆꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯆꯥꯄꯣꯠ ꯑꯉꯥꯡꯒꯤ ꯄꯨꯅꯕ ꯂꯩꯕ ꯆꯠꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯁꯤꯜꯂꯣꯛ ꯁꯧꯒ꯭ꯔꯤꯁꯦ ꯅꯨꯄꯤ ꯑꯃꯅ ꯌꯣꯜꯂꯝꯃꯦ ꯌꯥꯝ ꯌꯥꯝꯃꯦ ꯃꯥꯏꯁꯦ ꯑꯗꯨꯗ ꯃꯥ ꯂꯣꯏꯁꯟꯅꯤꯡꯉꯦ ꯂꯩꯕꯤꯈ꯭ꯔꯣ ꯍꯥꯏꯔꯦ ꯑꯩꯅ ꯀꯌꯥꯗ ꯄꯤꯗꯣꯏꯅꯣ ꯍꯥꯏꯗ ꯃꯥ 50ꯒꯤ ꯄꯨꯂꯞ ꯇꯧꯖꯈ꯭ꯔꯣꯌꯦ ꯐꯔꯦꯍꯦ ꯑꯩꯁꯨ ꯂꯩꯔꯛꯑꯦ ꯀꯩꯅꯣꯗ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯑꯗꯨꯝ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯒꯨꯝꯕ ꯌꯥꯝ ꯁꯦꯝꯃꯦꯕ ꯑꯗꯨꯒ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯒꯤ ꯐꯧꯁꯨ ꯀꯥꯔꯛꯑꯦ ꯂꯝ ꯑꯃꯗꯒꯤ ꯃꯐꯝ 2-3 ꯋꯥꯠꯂꯤ ꯀꯥꯔꯛꯀꯗꯕ ꯃꯥꯅ ꯏꯍꯥꯟ ꯍꯥꯜꯂꯦ ꯃꯣꯏꯔꯥꯡ ꯁꯥꯏꯠꯁꯤꯅ ꯆꯦꯡꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯏꯒꯤ ꯁꯥꯏꯠꯁꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯤꯡꯒꯣꯜꯗ ꯍꯧꯖꯕꯅꯦꯅ ꯄꯨꯕꯤꯔꯛꯑꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯆꯝꯄ꯭ꯔꯥꯁꯦ ꯃꯁꯛ ꯈꯨꯐꯖꯕꯅꯦ ꯍꯥꯏꯗꯤ ꯃꯍꯤꯁꯨ ꯌꯥꯝꯅ ꯌꯥꯎꯔꯝꯗꯣꯏ ꯃꯥꯜꯂꯦ ꯆꯨꯝꯃꯝꯗꯣꯏ ꯃꯥꯜꯂꯦꯕ ꯑꯗꯒꯤ ꯃꯥꯏꯔꯦꯟꯁꯤꯁꯨ ꯍꯥꯎꯅꯤ ꯑꯗꯨꯝ ꯎꯕꯗ ꯈꯪꯉꯦ ꯄꯥꯟꯁꯤꯁꯨ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯁꯨꯃꯥꯏꯅ ꯄꯨꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟ ꯕꯖꯥꯔꯒꯁꯦ ꯀꯥꯗ꯭ꯔꯦ ꯆꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤꯕ ꯑꯗꯒꯤ ꯍꯤꯡꯒꯣꯜꯗꯁꯨ ꯈꯔ ꯄꯥꯟꯕ ꯃꯔꯣꯏ ꯃꯄꯥꯡ ꯀꯩꯀꯩ ꯈꯔ ꯑꯗꯨꯝ ꯂꯦꯟꯁꯜꯂꯦ ꯗꯔꯀꯥꯔ ꯑꯣꯏꯔꯛꯑꯀꯥꯟꯗꯅ ꯑꯗꯒꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯄꯥꯜꯂꯤꯅꯤꯗ ꯁꯒꯨꯁꯁꯤꯁꯨ ꯁꯤꯕꯨꯗꯤ ꯑꯩꯅ ꯂꯣꯏ ꯍꯦꯛꯑ ꯄꯨꯈ꯭ꯔꯅꯤ ꯑꯥꯗ ꯆꯥꯔꯨꯅꯕꯅ ꯑꯩꯈꯣꯏꯗꯤ ꯆꯥꯗꯦꯗ ꯁꯒꯨꯁꯒꯨꯝꯕꯒꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤꯗꯤ ꯆꯝꯐꯨꯠꯀꯨꯝꯕ ꯐꯨꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯋꯤꯗꯅ ꯑꯗꯨꯅꯦ ꯁꯤ